ꯅꯪꯅ ꯂꯩꯕꯤꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯃꯌꯥꯝ ꯈꯣꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯑꯩꯒꯤ ꯊꯝꯅꯦꯜꯒ ꯑꯗꯨꯒꯒꯤ ꯑꯩꯒꯤ ꯇꯥꯏꯇꯜꯒ ꯎꯔ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯇꯥꯔꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯇꯧꯗꯣꯔꯦꯅꯤ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯃꯌꯥꯝꯗ ꯗꯪꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯌꯥꯎꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯨ ꯀꯔ ꯉꯔꯥꯡꯇ ꯊꯨꯡꯕꯅꯤ ꯑꯗꯨ ꯀꯔ ꯃꯣꯏ ꯉꯁꯤ ꯑꯌꯨꯛꯇ ꯊꯨꯡꯕ ꯑꯗꯨꯒ ꯑꯩ ꯀꯔ ꯃꯣꯏ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯕ ꯑꯉꯥꯡꯁꯨ ꯂꯣꯛ ꯊꯨꯡꯉꯦ ꯃꯃꯥꯁꯨ ꯂꯣꯛ ꯊꯨꯡꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯣꯏ ꯇꯧꯗꯣꯔꯦ ꯉꯁꯤ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯋꯥꯈꯤꯕ ꯑꯗꯨꯒꯒꯤ ꯃꯌꯥꯝꯅꯉꯣꯟꯗ ꯀꯔꯤ ꯑꯩꯒꯤꯗꯃꯛ ꯑꯃꯗꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯃꯛ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯀꯔꯤꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯨꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯀꯔꯤ ꯌꯦꯡꯍꯜꯂꯛꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔ ꯉꯥꯏꯔꯛꯄ ꯄꯣꯠꯅꯤ ꯃꯌꯥꯝ ꯉꯁꯤ ꯐꯪꯖꯔꯦ ꯃꯌꯥꯝ ꯍꯔꯥꯎꯏ ꯊꯃꯣꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤꯗ ꯑꯩ ꯑꯍꯥꯟꯕ ꯀꯔꯤ ꯁ꯭ꯇꯦꯞ ꯑꯃ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯌꯥꯝ ꯁꯔꯄ꯭राꯏꯖꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯕꯦꯗ ꯀꯩꯅꯣ ꯁꯔꯄ꯭राꯏꯖ ꯍꯥꯏꯔꯣ ꯆꯪꯒꯦ ꯀꯩ ꯌꯦꯡꯉꯁꯤ ꯍꯥꯏꯅꯣ ꯃꯌꯥꯝ ꯒꯨꯒꯜ ꯄꯦꯟꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯒꯨꯒꯜ ꯄꯤꯟ ꯀꯔꯤ ꯂꯥꯛꯆꯔꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯑꯗꯨ ꯁꯔꯄ꯭ꯔꯥꯏꯖ ꯀꯔꯤ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤ ꯑꯁꯤ ꯑꯣꯏꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤ ꯑꯩꯁꯨ ꯃꯌꯥꯝ ꯌꯥꯝ ꯋꯥꯏ ꯍꯥꯏ ꯃꯌꯥꯝꯁꯨ ꯈꯪꯈꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤꯅꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯇꯣ ꯀꯔꯤ ꯁꯨꯝ ꯃꯊꯪ ꯁ꯭ꯇꯦꯞꯇꯣ ꯃꯌꯥꯝꯁꯨ ꯈꯪꯉꯤꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯕꯗꯣ ꯈꯔ ꯉꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯔꯤ ꯃꯨꯛꯕꯥꯡꯗꯁꯨ ꯃꯌꯥꯝꯅꯒꯤ ꯁꯞꯄꯣꯔꯠ ꯐꯪꯒꯅꯤ ꯍꯥꯏꯅ ꯀꯔꯤ ꯑꯁꯥ ꯂꯩ ꯈꯜꯂꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯃꯊꯪ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯟꯗꯛꯇꯤ ꯀꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅꯁꯨ ꯀꯔꯤ ꯌꯥꯝꯅ ꯀꯔꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠ ꯉꯝꯗꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯣꯟꯇꯦꯟ ꯁꯦꯝꯒꯦ ꯑꯗꯨ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯑꯇꯣꯞꯄ ꯀꯣꯟꯇꯦꯟꯗꯨ ꯁꯦꯝꯕꯁꯨ ꯃꯌꯥꯝ ꯍꯩꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯉꯁꯤ ꯒꯨꯒꯜ ꯄꯤꯟ ꯐꯪꯉꯤꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯍꯔꯥꯎꯔꯤꯑꯕ ꯃꯊꯪꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯅꯤꯅꯦꯍꯣꯏꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯀꯀꯥꯏꯗ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯄꯄꯥꯏ ꯆꯦꯅꯦꯜꯗ ꯃꯊꯪꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯔꯣꯏ ꯉꯁꯤ ꯀꯔꯤ ꯍꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯗꯕꯅꯤꯅ ꯃꯌꯥꯝ ꯉꯁꯤ ꯃꯆꯥ ꯑꯃ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯐꯪꯅꯔꯁꯤ ꯑꯗꯨꯗꯤ ꯉꯁꯤꯗꯃꯛꯇ ꯑꯣꯏꯅ ꯃꯌꯥꯝ ꯀꯥꯏꯅꯁꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯄꯄꯥꯏ ꯆꯦꯅꯦꯜꯗꯀꯣ ꯀꯨꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯇꯧꯗꯕ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯗꯨ ꯃꯌꯥꯝ ꯉꯥꯡꯕꯒ ꯅꯝꯗꯔꯦ ꯁꯥꯕꯁꯨ ꯁꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯐꯪꯅꯔꯁꯤ ꯅꯤꯅꯦ ꯀꯀꯥꯏꯗ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ 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 ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯃꯌꯥꯝꯅ ꯕꯥꯏ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯇꯧꯕꯤꯗꯃꯛꯇ ꯉꯁꯤ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯝꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗꯁꯨ ꯃꯊꯪꯗꯁꯨ ꯉꯁꯤꯗꯤ ꯁꯞꯄꯣꯔꯠ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ